अहानबदा मरुओइबा पाउ मणिपुर की गवर्नर लागनेशन अमदी चीफ मिनिस्टर एन बिरेन लुचिंगदुना खोंगजोम लांदा थवाइना पोंथा पीख्रबा थौबसिंगी मफमदा इकाई खुमनाबा उतख्रे बेंगोल लंपाक यावना पलेलगी लानफम सेमगतुना खोंगजोम नुमित की थौरमदा हेकत लेकत तमनबा कैबिनेट पुथोक्तुना खनरगनी हाइना चीफ मिनिस्टर एन बिरेना फोंदोक्रे उसोई पोपीदा लम खोपसिंदुना अमदी सिंग तेमखाइदुना युम कया नौना सागतपा उबदा चीफ मिनिस्टर एन बिरेन मई हौना साउक्रे कांगलोन काइना युम साजिलिबा सिंग फागतनबा थौबाल डिस्ट्रिक्ट पुलिस के एसपी दा चीफ मिनिस्टर ने याथंग पीख्रे नुमिदांगी मतमदा इम्फाल सिटी के अकोइबदा मफम सादना फत्ता हौदी हुंदोपा सिंगी मथक्ता ड्राइव सथबा हौरे मियोय अमा फारगा पुलिस ता सिनाग्रे ममी टीवी के मणिपुरी प्राइम टाइम न्यूज में इंताबिरिबा सिंगबु चन माइबमना खुरुमजरी हौसे पाउ संदोकना पिजरी एंग्लो मणिपुर वार की मनुंग चन्ना कुमजा लिसिंग अमगा चनिपान मरिफुदरा माथोगी अप्रैल कुनहुमदोइदा खोंगजोमदा सोकना किबा लानफमदा थवाई कटख्रबा अथौबसिंगी मफमदा मणिपुर की गवर्नर लागनेशन अमदी चीफ मिनिस्टर एन बिरेन लुचिंगदुना लेंगा की मिनिस्टर एमएलए सिंग अमदी लेंगा की मकोक थोंबा ऑफिशियल सिंग लेकाई खुमनाबा उतख्रे खोंगजोम लान की लानफम अमा ओइरिबा टेंगोल लंपाक असि सेमकटपा हौरे टेंगोल लंपाक यावना पलेल की लानफम असिबु सेमगतुना खोंगजोम निमिता हेकत लेकत तमनबा कैबिनेट पुथोक्तुना खनरगनी हाइना चीफ मिनिस्टर एन बिरेन फोंदोक्रे खोंगजोम की खेव चिंगदा लेबा खोंगजोम वार मेमोरियल कॉम्प्लेक्स ngasi पांगथोकिबा खोंगजोम देगी थोरम अदु ngasi अयुक पुंग 9 ताबा मतमदा पांगथोकपा हौखि थोरम अदुदा मणिपुर की गवर्नर लागनेशन अमदी चीफ मिनिस्टर एन बिरेन लुचिंगदुना मणिपुर लेंगा की मिनिस्टर एमएलए सिंग अमदी लेंगा की मकोक थोंबा ऑफिशियल सिंगना खोंगजोम की लानफमदा थवाइना पोंथा पीख्रबा थौबसिंगी मफमदा लेई कतुन इकाई खुमनाबा उतखि तुंगदा फर्स्ट एमआर की कंटिंजेंट अमना अथौबसिंगी मफमदा गार्ड ऑफ ऑनर पीदुना गन सैल्यूट पीकी मेजर पौना ब्रजवासी की मिटमदा गवर्नर लागनेशन अमदी चीफ मिनिस्टर एन बिरेन लुचिंगदुना लेकटलबा मतुंग खोंगजोम टुरेल द गवर्नर लागनेशन अमदी चीफ मिनिस्टर एन बिरेन अमदी लेंगा की मकोक थोंबा ऑफिशियल सिंगना अथौबसिंगी मफमदा तर्पण कटखि थौरम अदुदा गवर्नर लागनेशन हाई अखोगी इपा इपु सिंगना इराबा की निंग तंबा ngaknabagi damak ब्रिटिश के मायोक्ता लांथिंगना किबा अदु लम खक कन्नब नते अखोगी कल्चर असिबु कन्नबनी कल्चर बु कन्नब इपा इपु सिंगना कथोखिबनी मणिपुर कल्चर असि थाक यामना वांगबा अमनी ngasi पांगथोकलिबा थौरम असिदा लाइनिंग लाइशंगी मस्तक अमा यावरिबा सि अतोपा सिंगदकी टॉप टॉपा अमनी कल्चर की मीटिंग द येंगलुरगदी तमिलनाडु दगी मणिपुरना हेना फै हाइना खल्ली हाइना गवर्नर ना मखताखी
Fight! Red! Kali! Cut! Red! Wazoo! Sit! Red! Peace round! कामनाय मणिपुर राजगीता शुभ कामनाय तर्पणमहं सर्वतमानस्य ब्रह्मणो मणिपुर नगरे संगम स्थान गौतमकाय सत्तरी नाम संवत्सर अधिवत्सरण Land means what? धरती के लिए वैसा नहीं धरती is this land, the people in the land, and particularly the cementing force is the culture. For that he saved, he offered his life, sacrificed his life. On the eve of this function only this was arranged. Everything is religious. Everything is traditional, everything is cultural. So Manipur is an example I can say. Nobody can say Manipur is entirely different. Manipur is part of Bharat, better than Tamil Nadu I can. Thauram aduda Chief Minister N Biren Hai Khongzom gi lanfamda ekhoi gi ipa ipu singna tungi mirol sing kannabagi damak kathokiba sing adu ka fom thokte athoba sing asi leirambagi ekhoi na ngasi apunba Manipur ama sagat pangambani ngasi miyoi section kharana semjin sajenba history khara puthokuna ekhoi bu thugai na ba honarak liba asidagi section se ekhoi na ai ba history thambangam haudrabasu ekhoi gi folk song sing asi ningthi sena khongpatuna thamba mathau tai Manipur da khundari ba tongan ba furuf ki folk song asi taruragadi ekhoi masagi mari asi marik chumna khangbangami ngasidi thauram asida tongan ba furuf singi luchingba sing punna yaumina ba asi nungai ba fawi asugumba apunba saktam aduni ekhoi gi ipa ipu singna mangzaram liba manglak adu apunba gi saktam ngak na ba khona bada ekhoi gi ipa ipu singna kathoki ba sing adu ngasigi mirol na ningsingsi ekhoi punna hotna dan amata oiba Manipur amagi wakhalon sagat minasi haina Chief Minister na makata ki अखोइना अप्रैल की तारीख कुन गुमदोय द सही खुदिंगी खोंगजोम नमित खोंगजोम वार मेमोरियल अदुगम लानफम सी निंगसिंग अगा दुम पालन तौरग लाए कोई मसी की पालन तौरी बसी करिगिनो है मसी मसुगुम पालन तौनब नमित लेरमबदुना अखोइ ngasi sida phammiba leiriba अखोइ से हिंगिबनि लेरिबनि है स्टेट मोइना कंट्री मोइना जाति मोइना ngasi अखोइना हिंगबंगा मिसे सुगुम्बा ngasi की निमित सुगुम्बा से लेबसी की ने प्रमदे अखोइ बु कन्ननबगी दमक्ता तुंगी मिरोल सिबु कन्ननदबगी दमक्ता तुंग लैपाक सिबु कन्ननबगी दमक्ता sacrifice to kiba अदुगुम्बा सिंगुनि कोइना निंगसिंगिस सुमनगी celebration दु नते सुमनगी मेमोरियल डे दु नते करिगिनो अखोइना गंभीर सिंह महाराज की नरसिंह महाराज की वीर टिकेंद्रजीत की कुलचंद्र महाराज की निंगसिंगी बसी करिगिनो हाइबा कंदा मखोइ गुम लीडर सिंगसिना लेरमबदुना पिक्चर बसु
topic na ikoi state chi tongan wari ngasi jingda oibe ai tamdo oibe matam dugi khun gi laina number setup na to national buildings ki aduguma wakholon du lagana punna thengna khiba laina khiba kathok khiba mayam 1891 gi war sida maharaj kulasandra ga loina na andaman nicobar da loi thabadu da yawba singni silno ani anoba samjan sajanba history kharana ikoi thugaina ba hona na ba yawri madu ikoi section si aduna ne aina maram da torsanpur da ukrul da tamenglong na salakanda lairiba anjing dugi folk song sing du collector kan ikoi gi ari ba ikoi pai pugi relationship se koi khangbo ngam sigi lan phom siga mari leina ba thokki ba khoi gi bengal lampak ko samgat pa hore masishu ikoi cabinet ta puthoga bengal lampak amadi lairiba palel gi lan phom khra leiri hariba lan phom sing si ikoi mathangi cabinet ta fajana puthokanda hariba siling sing na ba aluga khongjom de numisida yaraga di numitu de loi oina leikat po oina saruk yawa yawa gi mawong adu soi mathangi cabinet ta honorable minister sing phon da puthoga khana gen COVID laitchana maram oidra sei ani maming tagi oina pangthokna lakhiba khongjom degi thoram asi ngasi state ki thakta amuk khana pak sauna pangthokpa asida thoram asibu saruk yaba lakhiba singna apenba phongdong naki thoram asiga mari lenen s babita leiman hai COVID na maram oidra mamang da miyam yauna pangthokna lakhiba khongjom degi thoram adu ngasi miyam yawbagi athingba thamdana thoram asi pangthokpa da nungaiba fawi tungi mirol gi damak aikhoi gi ipai pu singna kathokhiba du aikhoina kaufom thokte haina mahakna makhataki Main jam torak saya mana makta kumisul lakta boleh sanu. Ayam pun mana semaina tu biasa aku tu mati harau je. Khongjom di je maru ai ni. Atau kita mati maru ai kira ai wakan tadi. Tu di pai pun sini ko. Lang kita muka thawai tha kita dah. Tu kita mati ku dah belam ham dah thawai na pon thati kita na. Masih Maliam Taiwan kita makoi na ni mita sen lagi makai mud daroi tu. Atu kumbai pai ko athau ko sini makam dah koi na. Lagi mana am tangkat pelak ko sini ngasi kita ang na benda mece. Masih aku yang wana ngai je. Lilong Assembly Constituency ki manung chana leiba Imphal More lambi ki usoi popi da lam khopsin tuna amasung jing tem khai duna yung kai kaya nauna sakat pa ubada Manipur ki Chief Minister N Biren Maya hona saukre niyom gi wang bada yum sajiliba sing fakat naba Thawal District Police ki SP da Chief Minister na yathang pikre ngasi Chief Minister N Biren na khongjom de gi thoram da saruk yaraba madung Imphal tam na halakpa gi lambi da Lilong usoi popi ki area da niyom gi wang bada lam khopsin tuna nauna yum sajilaba sing ubada gari da gi kumtha duna yingsinki Manipur lenga ki Works Minister Gomidas Konthozam Agriculture Minister TS Vishwasit amadi Thawal District ki DCA Subas yauna yingsinki ba adu da Chief Minister N Biren na niyom gi wangmada lam khopsin duna amasung sing tem khai duna anoba construction kaya tawrak liba sing adu ubada yamna kana asawba phongdoki Thawal District ki DC da asigoma niyom gi wangmada sagalak liba sing asi nahan makai khangdabra haina Chief Minister na takhatki Chingkakpa asidi nauna amuk lambi sembagi work program da yawani adumapo sing tem khaiduna nauna construction tawrak liba amadi hana chatnariba lambi amasung nauna chingkaktuna semriba lambi gi marakta leiba ahangba mafam sing da yung kai sajiliba sing asigi pata pirabra haina Chief Minister na Thawal DCA Subas da hangki Thawal DC na khudakta mafam adugi SDO amasung official sing kauki maduda Chief Minister N Birena Singh asi pata pithoknabra sing tem khairaga yum sabagi ayaba asi kanana piribano lambi kakraba matung khudakta yung kai sajilakliba asi matau karam tawhalibano ching amasung temthokpa loibaga pangkhak oire Jing amasu tem thokpa loiba ka pangkhak oire lanai mio singna jing tem khaiba matamda mari lenaba official sing kari tawraga leibagi haina asawa phongdoki official singna samson sajinba record pirakpak pamde reserve forest ta pata piba pumnamak kakadabani sing da lamgi pata amata piba yade lona yaroidaba wafamgi wangmada Thabak tawganu haina su official sing aduda Chief Minister N Birena akan bawafam thamki loinena Thawal District Police ki SP da niyom gi wangmada construction tawrak liba sing khudakta fakat naba khanganki si put chupo pa ka na habam leram ngani alausan bagi leram ngani si ke ano boloroi lambi si ki suk habam leram ngani kari no adai maya de lei Itu garo itu punya betul. Sa siga kena saya ini nomor laksaran betul. Ni om na ya dia betul. Sing je pata lo sing jauh mah je pata ra. Lebih pata. Kali no sing tuai yum sabai yarje kana ngai no sya. Ha. Sing je tuai yum sabai yarje kana ngai ali no ba se. Asli yum sale je kai no asli kai no asli. Lambi si lambi chat ni ngai dana
गवर्नमेंट की लंबी सोम लंबी हम कखरे है कान खुद तक थोड़ी करी नो बसे जिनसे पता ओइब्रा को नो सासिले पता हो गले जिनसे ऐसा जो सफाई का सब अंदर के सब नहीं करेंगे नो जिनसे पता भी भाई रिजर्व पुलिस के है वे उन्हें पता भी लोग पता लो ओइना एनरोलमेंट में 1995 की इंदिरा गांधी की लोइना इधर अदु अदा सुलई लेते लो जिंद का नाम तो पी देखो जिंद ले सो जो नाम पी दे आइने याद में को तो खाए का दागनो नुमिदांगी मतमदा इम्फाल सिटी की अकोइबदा मफम सादना फत्ता हौदी अमसुंग अमोद अकाई हुंदोकपा सिंगी मथक्ता IMC की केयरटेकर मेयर एल लोकेश्वर लुचिंगदुना ड्राइव जथबा हौख्रे मियोय अमा फादुना पुलिस ता सिनाख्रे हारी प्रेसना फंगबा पाव अमगी मतुंग इना ngarangdagi सथबा हौकिबा ड्राइव अदुदा तोंगान वार्ड की कॉर्पोरेटर सिंग अमदी IMC की हेल्थ एंड सैनिटेशन कमिटी की चेयरमैन एस न्यूटन चंद्रसु सरुक याकी ngarang numidang athengba फावबा नागामपाल कांगजेबुंग मनिंग मोइरांगखोम नागामपाल फवै सेंगबा लेकाई वहाइंग लेकाई कांगाबम लेकाई अमदी जेनिम्स की गेटना चिंगबा मफम सिंगदा पुलिस की मतेंगा लोनेना ड्राइव अदु चथकी ड्राइव अदुदा नागामपाल की दुकान परेंगदगी मियोय अमा फादुना सिटी पुलिस दा सिनकी हारी सथकीबा ड्राइव अदुगा मरी लेनेना IMC की केयरटेकर मेयर एल लोकेश्वर ना हाई IMC ना कोनबा इम्फाल सिटी की अकोइबदा लेरिबा मियामना अमोद अकाई सिंग मफम सादन हुंदोक पिगनु अमोद अकाई सिंग युमदगी पुथोरकलगा लंबी की नाकियता मफम सादन हुंदोकपा सिंग फागटपगी थबक लेपतना चथरगनी करिगुंबा थेंगनबा थोकलबदी फाइन थियनबगा लुनिना फंगफोम थोकपा लोगी ओइबा सेराक सिंग फंगनगनी मरम अदुना मफम सादन अमोद अकाई हुंदोकपगी हैनबी थादोकपियो हाइना लोकेश्वर ना मियामदा अपील तौरकली अखोगी इसागी एलाकागी वांगदा करीम मखलमगी गार्बेज हुंदोकपिदनबाना मियामगी मफमदा थंजरी अदुगा मतुंगदसु अखोई ड्राइव असि लेपतना चथक जकिनी अदुगा लोइनना मसिगी पेनाल्टी होइना अखोगी पतमा तंगा अखोई लजबने इम्फाल म्युनिसिपल कॉर्पोरेशन की अखोई फाइन होइना अदु मतुंगदा अखोगी इम्फाल सिटी इम्फाल म्युनिसिपल कॉर्पोरेशन की अखोइबदा लयुइबा प्रजा खुदिमंगना अखोगी अखोगी लंबी मताइदा अमदी मफम चादबा मफमदा अखोगी अमोद अकाई लंथोकपा सि तोपियो हाइना मियामगी मफमदा अपील तौजरी करिगुंबा थेंगनबा थोकलबदी मदुगी अखोगी खुंगम थोकपा अखोई पनिशमेंट पेनाल्टी फंगनेना थमजबी मालेम पुंबदा थेंगनरिबा कोविड-19 की लाइचट असरगी ngaukthongnaba achamba section thorang khra ngangna chapinaba Mami TV की माइके दगी निंगसंजरी मददी युमदगी हेक सथुपगा फेस मास्क उपियो मी अमगा gi marakta फुट तरो की अराप थंबियो माइमेट खुद सातोइन हमदोकपियो अमदी कोविड वैक्सीन काप यारबा सिंग सुसोय सोयदना कोविड वैक्सीन कापथोक्तुना लाइचट असरगी कन्नबा म्यापुन होनमिनसी कंगलेचा आमा ओइना इखोइगी इपा इपु मसक खंगबगी महोत अतोपगी मपा मपु मसक खंगबना कदाई फावा तोंगजबा अमसुंग मांगजबा हाइबदु नैनबगी मतम यौरे हाइना जस्टिस कमिटी ऑन एंग्लो मणिपुरी वार 1891 मार्चर्स एंड फ्रीडम फाइटर्स कंगलेपा की कन्वेनर ब्रिजिट तौरांगबमना फोंदोक्रे वाफम असिंग असि खोंगजोम दे नुमित का मरी लेना कक्सिंग मनाव चिंगदा लेबा वांखई मैराबागी खुवमदा पीपल्स म्यूजियम कक्चिंग अमसुंग मेजर वांखई मैराबा पोइला मेमोरियल कमिटीना Justice Committee on Anglo-Manipuri War 1891 Marches and Freedom Fighters Kangleipak Khusamnana Sinba Athoba Singi Mafamda Hekat Lekat Tambagi Thoramda Visit na Phongtokibani Thoram Aduda Visit na Hai Ima Lebaki Damak Ikeng Taduna Tawaina Ponta Pikraba Ipai Postingi Langlalangzin Amata Kangdana Leba Haibasi Khwaidagi Atonba Amani Ima ipa masak khangdana ikhoigi iramda masak khangba yaroi maram aduna nationalism gi wakalon sagana bagi damak ima ipa masak khangba habasi yamna mak mathautai madu khakta da iramda masak khangba habat oigani aikhoi khudimakta nationalism gi wakalon chenba mathautai ipa ipu liklam thiraba matamda da nationalism gi masak sagalakpa ngamgani haina visit na makhatana phungdoki 이런 시가 복잡와 강리 박스 복잡와 강리 자모이나지 애기 이파에 보면서 강드나 미리 마마마 부하나 강로 간다 에 머두게 가이 보고 동자와 이 가이 보고 마스터 바이다 머세 그 내나 호그래 머시기 내나 우리 단자도 로미너시 하이도 지금 애기 이런 시기 로바이다 어다비 그러바 말바 만들 근데 이기응다나 시기로바 토이가 또로바 이도 매암신 이파에 매암신 두기 애기 그리 엄마라고 하는 데 탄는 레이가시야 그리 또온바
Imung manunggi leita laira kokadra khandura lamsingba finance ta thada kiba senfam sing asi fawba pithok pitre haiduna kaisampa leimazam lekai gi community hall da masing yamnaba investors singna wakat mifam chathakre wakat mifam aduga mari lenina all manipur lamsingba investors group AMLIZ gi president and Navakantan High investor group asinang asi fawba da akan ba khongjang ama fawba changsindri adubu lamsingba finance investors singi awaba ubida basi yamna laibak tibani investors singna finance company asida ajoba thazaba amaga loinena yamnaba senfam sing thadakibani adubu masigi ona taina bada chatharakpa maramna investors sing wabana kham thengnare asugumba kayasina maram oiraga investor group ki miyoi singna lamjingwa finance ki chairman Jackie amadi company asigi makok thongba luchingba sing unanaba thiraba sunga si fawba unaba fanglakdri maram aduna hiram asigi matangda lengak asina akhanaba meeting sangbiduna awaba taraba investors singi mating pangbiu loinena company asigi luchingba singna su thokpiraktuna wari sanabagi khudong jaba pibiu hainasu AMLIZ ki president and Navakantana Fongdoki Ozik Choi Koina Aroi Boina Lamjingba Finance Group ki Board ki Director Singh Manager Singh Thokpi Raktuna Aikoi bu Mating Pangbiu Aikoi gi Paisa Pangnaba Lambi Takpiu Aduga Aikoina Makoida Sangjaraknaba Tananabagi Tanza du Pibiu Aduna Makoina Aikoi ga Unaba Nungaite Karamai Toni Hairagasu Magi Imung Manung Mama Mapa Magi Nupa Magi Nupi Kuding Magna Tanarakanda Ngasi Aiba Numisidagi Khabarda Apigera Aikoida Pau Fauna Bigera Tauduna Aikoiga Pau Fauna Nabagi Tanza Pibiu Makoina Piraktragadi Ngasi Eva Numisidagi Aikoi Makoigi Mayumda Makoina Labor Mapamda Makoigi Nagnaba Mari Matagi Mapamda Aikoi Asigumba report as here Launa Nabagi Damakta Sangsinba Horagani Water Resource Relief and Disaster Management Minister Ongbo New Minor Zirivam the Laktuna Ziri Turelgi Soksil Laba Torvan Akaiba Singh Koin Statuna Ngasi Yengsin Kre Yengsin Kongsat Aduga Mari Lenina Minister Ongbo New Minor Pangmi Singh the High Ngasi Ziri Bazar Amadi Ziri Turelgi Fibam Koin Statuna Yengsin Bagi Maru Iba Maramdi Ichauna Sokhalakada Basing Adu Mangzona Sixin Tarang Lokat Pangam Nabani Loinina Ngasi Yengsiliba Mafam Singh Asi Atuba Matamda Tavakta on Toktuna Miamgi Awaba Si Koknaba Hodagadi Miam Nasu Ziri Turel da amora kai thada bigano Ziri Turel asi luna na thamsi haina su minister na makatana phongdoki Nungzutha Lautrangeda, Akoi Infal East, West, Taubal, flood prone area, Miam said, inspection tower lagi. Continuation when Angasi, Jeribam the show. Precautionary measure, loud of Yada Badugumba area, Yang Balani, river environment, Kaiba, Ising, Chora Pakana, Ising, and Gapakanda, Jeribam Bazar, Sopiaba, Kaibiaba, Karikarino, Hapsikoi, engineer, Jeribam Genchas, Kayauraga, inspection lapani. Akoi Sumatang Matang, Yanga Haraga, Akoi Tabak Lokat Piaba. Akoi lokan na bahay na nasi sa sumain lap niya. District Administration Thawal Meeting Makada Association of Voluntary Blood Donors Manipur Thawal District Branch na District Health Society Thawal District Police Nehru Yuva Kendra Thawal NSS Unit Waiko Mani Girls College Lions Club Thawal Greater Chancery and Sur Hospital Kangabok Amasung Babina Diagnostic Infaga Kusam Nadana Kongzom Degi Tauranga Mari Lenangasi Kongzom War Memorial Complex Blood Donation Camp Ama Pangtokre Give blood to our martyrs of Manipur Haibahiram da Pangtopa Kem Adu National Health Mission Manipur Gi State Blood Cell na support Tauduna Department of Transfusion Medicine RIMS Infal Amadi Blood Center Zenims Infal collaborate Tauduna Pangtokibani Blood Donation Camp Adugi Matangda Association of Voluntary Blood Donors Manipur Thawal Branch Ki Secretary Navakumar T Sinhai Kumjali Singamaga Chanipan Marifudra Mathogi Kongzom Landa Mamaleba Kining Tambangang Nabagidamal Tawaina Pontapi Kibala Okraba Ipa Ipu Singbu Ikai Kumnabot Poina Blood Donation Camp Assist Sinbani Haina Mahak na Makataki Ngasigi Blood Donation Camp Aduda Punamio Sama Taratare na Blood Donate Tauki Kongzom de numit ka mari lenena Thawal Wang Matabada Leba Royal Fitness Academy Gym na blood donation camp ama pangthokre Gym asina hokiba chahi singda pangthoktuna lakpagum sei asigi oina so Thawal gi District Hospital Blood Bank and Transfusion Unit ka khosam naduna Andro Assembly Constituency gi manung chanba ngarian singkhong da leba Pinewood Garden da nomagi oiba blood donation camp asi pangthokibani camp adu da mariba ki damag thawaina ponthapi khraba thawa singbu ikai khumnaba utpa oina boxing gi world champion El Sarita yauna gym asigi sanare kayana lenda I donate tauki
Khongjom Dega Mari Lenina Royal Riders Manipurna Vaiki Rally among ngasi pangthokre back rally adu ngasi ayuk hata kangjebung dagi lamthaduna pangthokibani rally adu da Royal Riders Manipur amadi state asigi leiriba tongan ba bullet club ki riders sahum romna sarugya ki riders sing aduna lamthongbam oiriba Khongjom War Memorial Complex da yoraba matungda Major Pongna Brezabasi yauna Khongjom landa thawaina pontha pi khraba thawa singi mafamda hikal lekat tamki Lamdam asidagi mayai kaba chinja khudingmak muthatnabagi pandamda changsilakliba war on drugs se saruk ama oina ngarang tongan mafam ani dagi drugs sing fakat pangamle hari hiram asigi matangda police tagi phangba paw aman hai ngarang numidang pung 9 makhairom taba duaida more police station ki narcotics team bina border area da patrolling chatki nupi personal yauna chatki ba patrolling aduda nupi ama chingnaningai oiba maong da yum amada sensin ki yum adu koisilaba matung thi humba chathabada soft case humfumanga da hapa drugs kilogram ani gram satret rom phagat pangam ki drugs sing aduga konena faraba nupi adudi more ward number 2 mission bank tagi naikhoneng khongsai sei kuntarok mapureba saimilan khongsai kawi faraba mi edu NDPS a ki makhada FIR ama register tawkre hari Amarom dangarang Kangpupi police ki team amana miyoi ani dagi brown sugar gram chani kuntra tare dasmik tarok ahom opium kilogram ama gram tara amadi WY tablet piece sani fakat pangamle hari drug ka konana farabami ani adudi modbungi as bongpi khuldagi saigin mang amasung saitu dagi lenminlan haufkif kawi makoi ani gi matakta makata na investigation sathanaba NDPS eki makada FIR ama register tawkre haina paw asina makatarakli Thobal Municipal Council Ward Number 8 gi ex-councillor Waikhom Ibo Chobana District Agriculture Officer Thobal gi matinga loinena ahan ba lorok ki pothok marang kaina pothok ngamnaba lomi sing da har yen thokre lengang na piba mamal da har urea amadi chemical fertilizer kaya ward asina kon ba lomi kaya da fangan kiba adu gi namak Agriculture Minister Thobal District Agriculture Officer amadi ward asigi ex-councillor bumai ke adong gi lomi miyana thakatwa phongdorakli makata na lomi sing da matam chan har adumak fanghan bina basu apel tawrakli World Peace Institute of United Nations Malemgi Lebak Taradagi tongan balamda singthaningai oina thabak tawba miyoi tarada lifetime membership pibagalunena honorary doctorate degree pibada Manipur dagi educationist amasung politician Dr. Soraisam Manauton su yarokle Award asi malemda santi amasung saukhat palebak ama oina ba honabada tangai fadana sangba education sports art and culture literature yauna hiram kaya da kathokpagalunena thabak tawriba singkhankatuna pibani tha asigi tang tara New Delhi gi Constitution Club ta World Peace Institute of United Nations sinduna pangtokpa Thauram Amada Institute asigi director na miyoi tara khangatpada Manipur dagi Dr. S Manauton da membership award amasung honorary doctorate degree asi khusinnarakibani Dr. S Manauton na haukiba sei kuntra rom asida mahairoi khunai gi damak education gi lamda masagi oizaba kaya thadoktuna contribution piki ma ki contribution kaya adubu sakhangba oina United States of America da head office oiba World Peace Institute of United Nations lemzaningai oiraba award asi khusinnarakibani Maitai Council Moregi Kumjali Singani Kunithoi dagi Kunmari Fobagi Fam Pugadaba Sing no na Khanbaki Thoram Amangasi More Kaitel the Labor Luf Asigi Office ta Pangthokre Amsu Tangnopal District Committee Khanong Pok Apunba Nupi Luf More Amadi Moregi Maitai Lekai Manga the Labor Club ki Thomi Sing na Saruk Yadana Pangthokiba Thoram aduda Maitai Council Moregi no na Khalaba Thau Pugdaba Sing adudi President ta M Thoiba Maitai Vice President na L Tomba Amasung TS Ivungo General Secretary da L Brozen Amadi Finance Secretary da na L Bovi Loinena atai council asigi atai thau pugadaba miyoi tarataret amasu khanki One day discourse on Hindi compulsory in the schools of Northeast India Haibihiramda Musu Amadi Luf Karana Sindun Haying April Kunmari da Nongmugi Oiba Kana Ninabagi Thoram Ama Pangtok Naba Honaramba Si Laibak Tibani Thoram Asi Sinbagi Matanda Manipur University Students Union Musu da Kangalamba Laite Ayaba Supi Kiba Laite Loinina Manipur University Authority in Ayaba Pibasu Yaroi Haina Musuna Kangalakli Musuna Thadropa Jarol Amagi Matung Inna Manipur University Authority ga Musuga Yana Kiba Matung Inna Manipur University Manungda Atopalanai Luf Amatana functions in Bayadaba Haina Lariba Asigi Wang Madam Musugi Authority na Ngapigani MUG Authority na Musuga Kari
musuga mari lenedaba thoram simbagi ayaba piramba si laibak thibani thoram asigi matangda musugi executive sing da hana thoram asi pangthokani haina mangjongna na pau pibiram lagadi yamna fajaram gadabani manipur da leriba isugi maramda thoram pangthokpa haibasi MU gi mahairoi sing amadi manipur miyam da yamna kanaba amani adubu musubu karisu leitana khallaga thoram liba thawung asina discourse asi MU da pangthokpada athingba thamle karigumba thoram asi pangthoklaba taragadi masida thoklakpa afafatagi tekjak pungba MU gi authority amadi lana lof aduna pugadabani haina cherol asina makhatari hingligai matamda miyamgi seba tawduna sakwa tharangi thabak toramgi haiba pandamda hingba mathau tai haina Manipur Cultural Council gi president Kangjam Radha Kumar IAS return phongdokre wafamasi kaisampata leiba DIPR gi auditorium da World Book Day ga mari lenana Haisam Basanta Kumar award langthokpagi pangthoki bathoram amada Kangjam Radha Kumar na phongdoki bani leikol gi president Khatrimayum Subadani yauna masak taiba miye kayana saru yakiba thoram aduda Kangjam Radha Kumar na hai angang singbu masa masagi apa mamatung inna ningthina mahi tamhanbiga dabani matang sida mama mapa oidiba singna matik jara larik haiba mathau tai hausikti prithvi asi yamna saukhatlabani khongjel yauna saukhatlagliba malemgi khongsat asida ekhoisu tung inba ngamna ba khonagadabani haugalakliba mahairoi sing sangna na larik pabagi hainabi thamgadabani ahallaman na haiba inba amadi thangsi khasi khangna chatuna mai pakpa punsi oiba ngamna ba khonagadabani haina su Manipur Cultural Council gi president Kangjam Radha Kumar retire IAS now phongdoki like haiba educated person I say ga formal education phanguba graduate program ma honors ni di school lagi economics ni atuni adani haiba di se na English ki wahi je koina ga koi to ya ga education NED ga sulaga ba formal education di phangba to like te hita ba ngang ma da phot da chawphut da ba mi kare ta thaina ba ahlam ma sat khang da ba pasa ma su kai no ki ka maina ke no to bu ki kai khang da ba formal education di phangba like te hita ba thoram adugi sarugam oina Nauraibam Indramani da Haisam Basanta Kumar award pi dunai kai khumnaba utki loinena PS Nandakumar Sarmana compiler oiba English Manipuri Japanese dictionary habalarik amaso phongdoki Hauziki matamda mahairoi singna larik hainaba honnabagi mahuta mak wangna fangnaba honnabana mapung oidi lariki mapung faba mangal yaudana thabak amada mai pakpa ngamloi haina DM College of Science ki associate professor N Mohendra na phongdokre wafamasi People's Foundation Hairok na sinduna malemgi lariki numit ka mari lenena Hairok Higher Secondary School da pangtokpa thoram amanda N Mohendra na phongdoki bani thoram adu da athoiba mitungi waral piraduna N Mohendra na Hauzik Saukhalapagi matung inna larik pabagi sang asi aduki matik hanthare angang khakta natana ahal fawang mobile phone da lai chubagi sang dong nomagi hengalakli saukhatpagi lambi da su chasi loinena larik sumapung fana tamsi haina mahakna phongdoki Thoramgi sarugama oina hairoki manungda larik phongba amasung literary circle da mangjal thana chaliba aiba sing ningthauzam Mohendro khundongbam gunamani okendro khundongbam amadi thoksom Joy Kumar da ikai khumnaba utuna khudol pot tamki loinana khongjom de numit ka mari lenen athauba singi mafam dasu hailei katuna ikai khumnaba utki Saitia Seva Samiti Kakjing Amadi Macha Sanu Kaksing na sanduna khongjom de numit ki palan thorum ngasi Kaksing sumak lekai kairak asoba pareng ta leiba Khatrimayum Joy Kumar gi yumda pangthoki thoram aduda kumja listing amaka chanipan marifudra mathogi Anglo Manipuri war da imaleba kidamak thawaina pontha pi khraba thoba singi mafam dai kai khumnaba utpa oina haikat leka tamki loinana minute ani tumin na lefki thoram adugi wangang loi singna khongjom de na ngasi gi narol singda piriba nungi warol haiberam da wafam kaya phongdoknaki thoram aduga mari lenana Saitia Seva Samiti Kaksingi hanagi president Kengba Yenkhomna thoram gi mapu oina Oiduna Seding Sedinabagi Thoram Amasu Pangtoki, Seding Sedinaba Ada Aiba Aibi Kayana Thoba Singbu Saitadana Iba Seding Sing Patoki. Wangu ahaluf mayai lekai de leiba sanasam Suvas ke rice mill gi sangda kharsa hok deer amom ama sangduna lerambadagi lekai gi miyoi singna faraba matung forest department ta pau pirakpadagi keibulam zawda thadok pikre hari
Kharsa adu Kaksing amasung Boirang Range Forest Environmental Social Reformation and Sangai Protection Forum ki members sing amadi Wangu ahal of Kimio Kaya Yauna Kabul Lamzau National Park Rescue Center da Kusinaki Center asigi veterinary doctor Sanasam Dines na Kharsa adu ningtina sector matung Park asigi staff sing yauna take the card na Tadoki Hari Lamlaki sa utek singbu minung si utpi duna makoy busu ekoi gi irakta maning tam na hingan si haina Kakching Range Officer Laishram Dines na miyam da appeal directly Maragtat natin break amatang luminasi. LX Sublimation Pauna Bazaar Infal, JMG Shopping Complex, Fast Floor. Mafam masida mag-printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mag-printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation Pauna Bazaar Infal, JMG Shopping Complex, Fast Floor. Mafam masida mag-printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mag-printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation Pauna Bazaar Infal, JMG Shopping Complex, Fast Floor. Mafam masida mag-printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mag-printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation Pauna Bazaar Infal, JMG Shopping Complex, Fast Floor. Mafam masida mag-printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mag-printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation Pauna Bazaar Infal, JMG Shopping Complex, Fast Floor. Mafam masida mag-printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mag-printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation Pauna Bazaar Infal, JMG Shopping Complex, Fast Floor. Mafam masida mag-printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mag-printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation
Pauna Bazaar, Imphal, JMG Shopping Complex, first floor. Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX sublimation. Breaking matungda mayam butaram nokchari hausi makata papao omok pizari. Iroi mapi ama ngarang numidang wairam ta tenta khombal makhale kai da maine singduna sikre. Iroi adugi mapuna lai musam sawu kawi thodok adu ngarang lai musam sawu ne iroi macha ani kaloinena yumda hoigalakpada electric khuti post amada iroi mapi aduna thenglubada current chatlambada ki singduna sibani haina tenta gram savagi ward member MAIBAM Gopal na thadropa chirol amana khangalagli. Ahal laman singbu ikai khumnaba utba thaksi khasi khangna chalabadi soidana mangmai pakpa oigani ahal laman singbu matam chupada luna sana tawgadabani haina wangkai ACG MLA Thangsam Arun Kumar na phongdokre wafam asing asi RK Films ki banner makhada puthokpa thasigi masa mora bi haina mingthomda music video ama haunabi matung ina release tawbagi thoramda MLA Thangsam Arun Kumar na phongdokibani All is home Monsangai da Pangto Kiba Thoram Aduda Thaudam Ibojo President Nokfade Cultural Foundation Samurai Latvam Nabasandra Sarma Member Sangit Natak Academy Amadi B Sanamacha Sarma General Secretary All Manipur Senior Citizens Welfare Association Matang Sina Thoramapu Amadi Akhanaba Mitung Sing Oina Saruyaki Music video asada actoriba Singna Pauna Thaudam Amadi Pinky Saikomna All is home asida Ladiba Halaman Singda Chamakutol Pot Piduna Yaifa Thawzal Liki Pinky Saikom na sagliba isay asigi music amadi tune na Pretty Yumnamni Surmani Risina music director oiba isay asigi choreographer setter zitiamni Thoramga Mari Lenina folk singer Pinky Saikom na folky oiba isay sing Saki amadi Nokfadegi artist sing na tongan ba entertainment Thoram sing su pangtok tuna aying bas singi puning sumatki Society quite preserve, समाज quite preserve, and general कई गुण तो हम तो कांदा हर नमूने पे लिखा हम लोगी अशिला बोल कांदा तो तो लोगी माई पानी को वाई लोगी हर नमूने हिंदू सागर पेड़ा ऐसी पुलिस का तो पांतो पुलिस है तो इशू और होगी इधर तो कई इतना Anobo Wakalon Putoktuna Senda Lambidamai on Siliba Lamdam Asaki Kothaiba Singda Sentang Pibaki Taurang Ama Oriba Manipur Startup Scheme Gimatang Nangarang Chief Minister N. Birena preside Tautan review meeting Ama Pangtokre Chief Minister Secretary Chief Secretary Rajas Kumar Amasung Lega Kimakok Tongba officials Sing Yauna Pangtokiba meeting Aduda Chief Minister N. Birena Scheme Asaki applicant Singda Fifam Tokpa Mating Sing Pitok Naba Amadi Makoina Pangtokadaba Tabak Singda Mating Pangnaba Kanganki Lamdamasi the Ladiba Naha Sing Nalenga Kitabak Kakta Ngabigi Mahod Masana Masabo Tabak Pizaba Amadi Atopam Singbuso Tabak Piba Ngambagi Damak Ngamnabagi Damak scheme asi Paikatpani Haina Chief Minister N. Birena Fongdoki Startup scheme Gimating Dagi Mai Paklaba entrepreneur Sing Chief Minister N. Birenga Unabakaluna Mokoi Bupukning Tawaki Unabadu da Kaisam Sit Metal and Iron Works Kimabu Ke Gopendro Manama Singna Semba Hidak Langtak Putokpi W. Suzata Wali Crafts Kimapu E. Azit Kumar Amadi Wagiten Saba IBS Indian Round Manipur Voi Products Kimapu CS Ishor Sandrasu Saruyaki Atopa lining Laishonda Thazaduna Chatlurba Mui Kianing Singba Toktraba Matamdaki Lamdam Asigi Ipa Ipu Singna Thambiramba Sanamahi lining the Amuk No Hona Dalam Liming Lowa Honarakli Handak Ikui Kuitinge Mamang the Lamdam Asigi Saknaraba Fagiroi Ani Laisham Rangilal Amasung Miam Happy Razan Hargahena Kangnaba Longzam Razena Sanamahi lining the Changla Krabatung Ngasisu Lamdam Asigi Mui Tarat Nipana Sanamahi Minkai Loduna lining Asid Amuk Changla Kray Lamdam Asigi Tongan Mamafam Dagi Lapa Mui Taranipan Ngarang Haying Kongbal Ufong Yumfam the Labor Sanamahi Lening Tau Sanamahi Amasung Imalay Miral CW Anigi Laishangda Razia Savagi MP Su Oiriba Manipur Gining Tau Sana Zawalation Bana Sanamahi Minkai Soduna Liming Loki Nona Sanamahi Minkai Lauraba Sing Aduda Ningtau Sana Zawalation Bana Malem Lesa Namduna Lining Asida Jangle Habigi Sakang Se Sungsu Kusinaki
Laiming Loki Bamioi Taranipan Aduna Lining Thau Sanamahi Amasung Ima Liberal CW Anigi Ming Panduna Sanamahi Lining that Chachare Lining Asikit Chana Kangun Pumnamag Ngakani Karigumba Wafam Asing Ngapangam Drabadi Lining Togi Sabi Sitting Fangbo Oisagi Haina Lining Thau Sanamahi Minkai Sodra Wasaki Kul Kuding Dagi Tola Tarbamio Samri Rom Kangatuna Makogi Damak Tha Amada Lupalak Anigi Senfam Kaitok Lagani Haina Manipur Lengaki Water Resource Minister Aungbo Niumaina Fundokre Wafam Singarang Tamenglong District Manung Chanaleba New Kaifundai Naga Common Grounder Minister Aungbo Niumai Taram the Opagi Toram Amadam Hangna Fundokibani NPF Oinamlong Amasung Faidol District Cell Committee Anida Sanduna Pangtokiba Toram Aduda Minister Aungbo Niumain Hai Handak Jay Asidagi Hauna Tamenglong Gitonga Tongan Mambafam Singdaleba Sotarabamio Samri Kangatuna Makoigidam Yaifa Torangi Damakta Amada Lupa Lak Ani Anigi Senfam Kaitok Lagani Haidiba Senfam Asi Say Amada Tha Mari Rak Tokna Bigani Senfam Pibaki Tabak Asi Lakliba July Gitang Amadagi Paikat Naba Torang Pumnamak Loiri Masigi Namak Mahanga Tathagi Oina Fangliba Salary Dagi Lupa Lak Ama Listing Yankai Kaitok Tuna Tamgani Loina Namahaki workers sing the Su Angamating Tau Handuna upon Bagi Oiba Fan Ama Maintain Tauduna Tamlagani Hainasu Minister Ongbo Niumaina Fondoki Mayamna aduga isorna matam pibiradi ai miyambu ngahak seba tawningi haina mayamna ai nijabada mayamna nungsibiduna mama ge araibu puthokle harga ai gi maputta chatpire harga pesa aduga tongan ba nakoigi yumdagi puthoklaga ai gi muhutta election matamda wabiba pitokbiba punamakusu ai thagato phongokte Regional Institute of Medical Sciences के Civil Section अमसुंग Central Workshop ngarang RIMS के Director Professor A Santana Honabi matung inna sangakre Manipur State Cooperative Union Technical Engineering Cell na semkatpa building asida RIMS के Civil Engineering Staff खुदिमक होंगजिलगनी अदुगा हानेगी office block aduna atopa hiramda sizinaragani haina Professor A Santana फोंगदोकी अखोई स्टेकहोल्डर हायरगदी अखोई मणिपुर की प्रजागी ऐसे में आम से ले अखोई छात्र ले थर्ड हायरगदी अखोई एम्प्लॉय में आम से अखोई एम्प्लॉय से मखन ले अदर अखोई एम्प्लॉय से नॉन टीचिंग स्टाफ ने एसोसिएशन आम चावम ले मोय अखोई एप्रिशिएट तो बस अखोई की मोटिव बने अखोई की नन मोय की तोलो अखोई ना कॉन्ट्रैक्टर ले रिंगा अखोई हेंगला लंबा दिगी अखोई की डेली वेजेस के अखोई ना तोलो हेंगला लंबा सिमी आम से अखोई की एम्प्लॉय फंड को गाते ने अदुना मोशी पूरा स्टेकहोल्डर ने Thoram Aduda RIMS की Medical Superintendent Professor N Sanjeev Civil 2 की Consultant M Hemant Kumar Civil 1 की Consultant Y Zugeshwar MSQ Tech की Executive Engineer Amadi Engineering Staff अमसुंग Official सिंगना सरुयाकी National Legal Service Authority की लमचिंग मखादा Legal Aid Clinic Hairukna District Legal Service Authority Thawal अमसुंग Manipur Legal Service Authority का पुनः खुसम नरगंगरंग नौमगी ओइबा Micro Legal Service Camp अमा वांगजिंग Canteen नब्बा की Community Hall द पांगथोकरे मियाम द लोगी ओइबा परम सिंह सुमना खंगहन नबगी पांदम द पांगथोकलिबा कैम अदुगी मनुंग चन्ना आयुष्मान भारत PMJAY कार्ड ई-श्रम कार्ड बैंक अकाउंट हांगबा अमदी आधार कार्ड मिंग चनबगी खुदोंग चाबा सिंह मियाम द हकथिंगना फंगहन की लीगल एड क्लिनिक हैरो की कोऑर्डिनेटर वहेंगबम जिबना फोंगदोरपगी मतुंग इंदंगसी कैम अदुदा PMJAY कार्ड निफुमंगा ई-श्रम कार्ड कुंट्रा सादुना बेनिफिशियरी सिंह द यंथोकी अमसुंग एयरटेल पेमेंट बैंक अकाउंट कुनमंगा हांगदोकी हरी अरोइबदा मरोइबा पाव अमु हन पिजरी मणिपुर की गवर्नर ला गणेशन अमदी चीफ मिनिस्टर एन बिरेन लुचिंगदुना खोंगजोम लांदा थवाइना पोंथा पीख्रबा थौबसिंगी मफमदा इकाई खुमनबा उतख्रे तेंगोल लंपाक यावना पलेल की लानफम सेमकतुना खोंगजोम नुमी की थोरमदा हेकल लेका तमनबा कैबिनेट पुथोक्तुना खनरगनी हाइना चीफ मिनिस्टर एन बिरेना फोंगदोक्रे उसोई पोपीदा लम खोपसिंदुना अमदी सिंग तेमखाइदुना युम कई कया नौना साकटपा उबदा चीफ मिनिस्टर एन बिरेन मई हौना साउक्रे कांगलोन काइना युम साजिलिबा सिंग फागनबा थौबाल डिस्ट्रिक्ट पुलिस के एसपी दा चीफ मिनिस्टर ना याथंग पीख्रे
नुमिदांगी मतमदा इम्फाल सिटी के अकोइबदा मफम सादना फत्ता हाउदी हुंदोपा सिंगी मथगदा ड्राइव सथबा हौरे मियोय अमा फारगा पुलिस सिनाख्रे Mami TV की Manipuri Prime Time News matang ase daloi zare miang tabiri ba singbu amuka hanna chan mabam na khrum jari